ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨꯝ ꯌꯦꯡꯕꯤꯕꯁꯤ ꯏꯝꯄꯦꯛ ꯅ꯭ꯌꯨꯁꯅꯤ ꯏꯝꯄꯦꯛ ꯔꯤꯄꯣꯔꯇꯔꯁꯇ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯂꯝꯐꯦꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯁꯉꯥꯏꯄ꯭ꯔꯧ FCI ꯒꯣꯗꯥꯎꯟꯒꯤ ꯃꯅꯤꯡ ꯊꯪꯕ ꯁꯔꯨꯛꯇ ꯃꯄꯥꯡꯒꯜ ꯀꯜꯂꯕ ꯕꯣꯝ ꯑꯃ ꯄꯣꯈꯥꯏꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯉꯔꯥꯡ ꯑꯍꯤꯡ ꯄꯨꯡ 12:53 ꯂꯣꯝ ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯊꯣꯛꯈꯤꯕꯅꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯏꯝꯄꯦꯛ ꯅ꯭ꯌꯨꯁꯅ ꯐꯪꯕ ꯄꯥꯎꯗ ꯕꯣꯝ ꯑꯗꯨ ꯁꯉꯥꯏꯄ꯭ꯔꯧꯗ ꯂꯩꯕ FCI ꯒꯣꯗꯥꯎꯟꯒꯤ ꯃꯅꯤꯡ ꯊꯪꯕ ꯁꯔꯨꯛꯇ ꯁꯉꯥꯏꯄ꯭ꯔꯧ ꯂꯝꯖꯦꯡ 5 ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯏꯟꯇꯔ ꯚꯤꯂꯦꯖ ꯔꯣꯗꯀꯤ ꯂꯧꯕꯨꯛꯀ ꯇꯥꯏꯅꯕ ꯁꯔꯨꯛꯇ ꯄꯣꯈꯥꯏꯈꯤꯕꯅꯤ ꯍꯥꯏꯔꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯂꯝꯕꯤ ꯑꯁꯤꯒꯤ ꯃꯃꯥꯡ ꯊꯪꯕ ꯐꯤꯠ 10 ꯆꯠꯂꯒ ꯂꯩꯕ ꯗꯌꯥ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯌꯨꯝꯒꯤ ꯄꯣꯠꯂꯝ ꯈꯔ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯈꯤ ꯑꯗꯨꯕꯨ ꯃꯤꯑꯣꯏ ꯑꯃꯠꯇ ꯑꯁꯣꯛ ꯑꯄꯟꯗꯤ ꯅꯪꯍꯧꯗꯦ ꯃꯇꯧ ꯀꯔꯝꯅ ꯕꯣꯝ ꯑꯗꯨ ꯄꯣꯈꯥꯏꯈꯤꯕꯅꯣ ꯍꯥꯏꯕꯒꯤ ꯆꯞ ꯆꯥꯕ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯃꯐꯝ ꯑꯗꯨꯒꯤ ꯃꯤꯌꯥꯝꯒꯤ ꯃꯣꯠ ꯃꯇꯨꯡ ꯏꯟꯅ ꯁꯉꯥꯏꯄ꯭ꯔꯧ ꯈꯨꯜꯒꯤꯗꯒꯤ ꯈꯔ ꯂꯥꯞꯅ ꯂꯩꯕ ꯃꯅꯤꯡ ꯊꯪꯕ ꯁꯔꯨꯛꯇꯒꯤ ꯕꯣꯝ ꯑꯗꯨ ꯀꯥꯞꯂꯛꯄ ꯑꯣꯏꯒꯅꯤ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯂꯩꯔꯤ ꯂꯣꯏꯅꯅ ꯕꯣꯝ ꯄꯣꯈꯥꯏꯕꯒꯤ ꯄꯥꯎ ꯐꯪꯕꯗꯒꯤ ꯂꯝꯐꯦꯜ ꯄꯨꯂꯤꯁꯀꯤ ꯀꯥꯡꯕꯨ ꯑꯃ ꯉꯁꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯄꯨꯡ 3 ꯇꯥꯕꯗ ꯂꯥꯛꯇꯨꯅ ꯊꯧꯗꯣꯛ ꯃꯐꯝꯗꯨꯒꯤ ꯄꯣꯈꯥꯏꯈ꯭ꯔꯕ ꯕꯣꯝ ꯑꯗꯨꯒꯤ ꯃꯆꯦꯠ ꯃꯀꯥꯏ ꯈꯔ ꯈꯣꯝꯒꯠꯈ꯭ꯔꯦ ꯍꯥꯏꯔꯤ ꯂꯣꯏꯅꯅ ꯊꯧꯗꯣꯛꯁꯤꯒꯤ ꯃꯇꯥꯡꯗ ꯀꯦꯁ ꯑꯃ ꯂꯧꯈꯠꯇꯨꯅ ꯊꯤꯖꯤꯟꯕ ꯍꯧꯈ꯭ꯔꯦ ꯍꯥꯏꯔꯤ